Christian lining chatpa singi khwaidagi maru oiba kumai ama oiriba Christmas na lakpada lona thinkraba lalholo Revolutionary People's Front RPF ki Minority Affairs ki Deputy Secretary Y Shamna lamdam asigi miyamda yaifa pausal pirakli Party asigi Assistant Publicity Secretary Ban Kimna khujek piduna thadorokpa cherol mana hai kumai asina lakpada lamdam asigi ichilenau pumnamag ing tappa tangdu leita ba amadi nuksi chanaba oirasanu Lord Jesus Christ na taibang mapugi yathang matung ina malem asida miyoiba khunai gi marakta mi oina poktuna miyoiba khunai asi achumba lambida lamjingduna achum arangi lambi takpiri mahaki maruoiba pauzeldi malem asida ing tappa lehenduna nungsi chanana hingminaba haibasini ngasidi malem asida miyoiba khunai gi marakta amaga nungsi chanan leiminaba ngamlaktabadagi thawaina taibang pan thadokpada pubai aroidaba lamgidamak khana chainaduna hatna sunari ngahaki oiba wakhalna aigi furupna mafare haiba wakalon aduna mang tharaga atopa furupcha sing namthaba nahetpagi thabak chathabadagi ngasidi awa tengthak koltana malem asid nelei lamdam asidasu masagi maramda miyoy kya lanjenare amaga hatna sunabadagi mapa macha masu kainabagi awa anana pik thalei fibam asida lamdam asida khundaminari ba khudingmakna matam kiyagi mamangdagi nuksi chanana leiminarakpagi nuksinaba mari adu amuk hana wakhal fathaduna hingat hanaba hotnamina se lamdam asida matam kiyagi mamangdagi khundaminar klaba ichilinau khudingmakna Lord Jesus Christ ki amaga nungsinana hingminau haiba pauktak adu tung induna hingminarasi haina su cherol sina makhatana fongdorokli